Manipur News Channel mayamda maroi pau khara pijari ahanbada pandam pau chedagi maroi pau khara lokasage Bjp MLA Singgi Mifm tokkhre tha asigi mapanda nongthomba Birena Chief Minister famdagi resign tokkhraba matung state asida hojik oirakliba political gi sarangnaba asiga mai leinana state asida anobo lenga ama semnabagi pandamda pasoi kendragi MLA Sampang Kunje Keshor kebagi yumda ngasi nungtil pung ani tabada Bjp MLA Singgi oiba mifam ama pangthokkani haina toramba adu matam kaktana ithokre Bjp MLA Singgi akanaba mifam adu ngasi nungtil pung ani tabada pasoi kendragi MLA Sampang Kunje Keshorgi tera Sagolban Road leba yumda pangthoklagani MLA sing saruk yabiyu haina ngarang mayang Imphal kendragi MLA Khongkham Robindro amadi Lamlai kendragi MLA KS Ibomchana joint convener oidina notice ama thorokibani adubu ngasi ayukta anowa serol amamuk thoraktuna hairiba mifam adu matam kaktana ithokle haina notice thorakibani joint convener ani asina kuyek piduna thadorakpa cherol amada ngasi pangthokkani haina thorang toramba mifam adu BJP MLA khara medicals ground out of station oikiba amadi atopa MLA kharana thadokpa yadaba thabak thorong khara lakpadagi mifam asi mapung pharoidabana maram oiraga matam makha taba notice ama thoraktri phawba matam kaktana ithokle haiki ngasi pangthokkani haina toramba mifam asi maru aina Birena CM pham thadokhraba matung state asigi hojik oiriba political scenario amadi atopa issuesing khanabana maru oiba agenda oikibani pressna phangba thajaba yawa phaw amagi matung ina ngasi pangthokkani haina toramba mifam adu BJP Manipur in charge Dr. Sampit Pratana BJP Manipur Pradesh ki president mifam pangthokanganu state asida hojik oiriba issue asida BJP MLA sing asi lahangalakano haiba wafam thamlakpadagi ithokpa oiramba yai hairi panba yabadi Birena CM pham thadokhraba matung state asida PR thamjalakpagi mayokta miyamna kanna yaningda phongthoklibani loinana BJP MLA sing punsillaga athubada lusingba khanduna lengak semgadabani state asidagi PR lawthokkadabani haina akanba wafam thamnarakpa leibani makha tarakpada Laisram Malemnganba hatpada senaba miyoi ani pulisna wanted lawthokre Moirang Kampur Awang Lekaidagi Laisram Malemnganba Elias Thoinau Sahi 15 bu tha asigi taragi nungtilpung 12:30 tabada nongmaina kaptuna hatpada senaba Michel oikraba miyoi anigi matakta Manipur Police na wanted lawthokre Manipur Police na mihar asiga mai lenana wanted lawthokraba miyoi ani adudi Tiger Camp Village Sagolmang leiba Thangjam Thongamba Maitei Apokpa TH Sunil Maitei amasung Lamboi Khul Makha Lekai Sagolmangdagi Huining Sungbam Porei Nganba Elias Amit Lang Apokpa Ibohalni hairiba miyoi ani asi mari makong takpa ngamba miyoida chap chaba reward pigani haiba loinana makoigi mari makong Imphal East SP gi control room gi number 9085368633 da pau pibiraknaba Manipur Police ki maikaidagi khangalakli amaromda hairiba miyoi ani asi changjapam piramba miyoisingda BNSA ki section 249 amasung UAPA Act ki section 19 gi phaduna makoigi matakta chap chaba action lakotkani hairi ningsingba yabadi Laisram Malemnganba hatpada senaba miyoi ani masak maming chap chana khangba ngambaga loinana athuba matamda makoibu phagani haibagi thajaba Manipur Police ki maikaidagi mihar asigi matangda semkiba JNC imung manung amadi lekai club ki miyoisingna thajaba pirakpadagi Jennings ki mokta leikhidraba Malemnganbagi hakchang lawduna aroiba mathau mangam pangthokibani JSC ki maikaidagi asiba hakchang laurubada mihar asigda chenabasing phatri phawba JSC gi demand hantokpa leiroi haina phongtokkiba loinana miyoi amabu minungsi amatta leitana sa nga hatpagum hatpagi thawong asi makha tana amuk hana chathabiganu hainasu JSC gi maikaidagi appeal tawkibani makha taba pauda Assam Rifles amadi Kuki Laroluk UPF ka chatminnarabra SDSA lamdam asida SoO 2012 gi May 3 dagi thorakliba irang asi haukiba numit kharani asida safarakle haina miyamna khanaduna leiringi cherak asida yamna nungaitaba amadi kiningai oiba thodok ama oina Assam Rifles na Kuki Lanhoubasingga chatminnarabra haibagi achawa wahang ama thorakle haina Senapati District Student Association gi maikaidagi hairakli wafam asi social media da viral oirakhiba video amagi matung ina Indiaga su tawnariba Kuki Kulai paiba lupsingi manungda ama oiriba United People's Front ki kadar kharana ngarang Senapati District Impham amada lakibada di
SDSꯀꯤ ꯊꯧꯃꯤꯁꯤꯡꯅ ꯍꯪꯂꯨꯕꯗ ꯃꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ DGꯅ ꯀꯧꯔꯛꯄꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ SDSAꯒꯤ ꯊꯧꯃꯤꯁꯤꯡꯅ ꯐꯣꯡꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯍꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ DGꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯄꯥꯝꯕ ꯑꯃꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯔꯛꯂꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞ UPFꯀꯤ ꯀꯥꯡꯕꯨ ꯑꯃ ꯊꯥ ꯑꯁꯤꯒꯤ 22ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯒꯥꯔꯤ ꯑꯃꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯁ꯭ꯀꯣꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ DGꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯄꯥꯎ ꯑꯃꯠꯇ ꯂꯧꯈꯠꯆꯒꯦ꯫ MLAꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕ MLAꯁꯤꯡꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯊꯨꯕꯗ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯔꯨꯂꯤꯡ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯁꯤꯟꯗꯣꯛꯅꯕ ꯃꯤꯆꯪ ꯈꯣꯝꯅꯗꯨꯅ ꯃꯔꯥ ꯆꯦꯠꯇꯕ ꯂꯩꯉꯥꯛ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ BJPꯒꯤ N ꯕꯤꯔꯦꯟꯅ CMꯒꯤ ꯄꯣꯁꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯨꯆꯤꯡꯕ ꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ MLAꯁꯤꯡꯅ ꯄꯣꯄꯨꯂꯔ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ N ꯕꯤꯔꯦꯟꯅ CMꯒꯤ ꯄꯣꯁꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯗꯨꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯋꯥꯊꯣꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯨꯆꯤꯡꯕ ꯁꯤꯟꯗꯣꯛꯅꯕ ꯂꯥꯟꯂꯣꯡ ꯆꯠꯊꯔꯛꯈꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯦꯖꯣꯔꯤꯇꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯉꯝꯗꯅ ꯉꯁꯤꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟ ꯑꯃꯗꯤ PR ꯂꯩꯉꯥꯛꯂꯣꯟ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛ ꯏꯟꯊꯨꯅꯕ ꯁꯤꯟꯕ MLAꯁꯤꯡꯅ ꯐꯤꯕꯝ ꯊꯣꯛꯏ꯫ ꯂꯩꯉꯥꯛ ꯏꯟꯊꯨꯅꯕ ꯍꯣꯠꯅꯕꯗ ꯌꯥꯎꯕ MLAꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ MLAꯁꯤꯡꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ MLAꯁꯤꯡꯒꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯐꯝ ꯃꯊꯧ ꯇꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ N ꯕꯤꯔꯦꯟꯅ CMꯒꯤ ꯄꯣꯁꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯗꯨ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯂꯩꯍꯜꯂꯨ꯫ PR ꯂꯩꯉꯥꯛ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟꯗ ꯑꯃꯗꯤ PR ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕ ꯔꯨꯂꯤꯡ MLAꯁꯤꯡꯅ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯊꯧꯗꯥꯡ MLAꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯤꯀꯔꯅ ꯄꯨꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ MLAꯁꯤꯡ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟꯗ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯕ ꯃꯊꯧ ꯃꯉꯝꯁꯤꯡ ꯂꯩꯇ꯭ꯔꯕꯅꯤ꯫ ꯁ꯭ꯄꯤꯀꯔꯒꯤ ꯑꯣꯏꯅꯗꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛ ꯁꯦꯝꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕ ꯄꯨꯝꯅꯃꯛ ꯁ꯭ꯄꯤꯀꯔꯒꯤ ꯃꯄꯥꯡꯒꯜ ꯃꯈꯥꯗ ꯂꯩ꯫ ꯁ꯭ꯄꯤꯀꯔꯅ ꯅꯧꯅ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕꯒ ꯏꯔꯣꯏꯅꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁ꯭ꯄꯤꯀꯔꯅ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯍꯣꯠꯅꯗꯕ ꯇꯥꯔꯕꯗꯤ MLAꯁꯤꯡꯅ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯔꯣꯝꯗ ꯃꯥꯏꯑꯣꯟ ꯇꯝꯗꯨꯅ ꯂꯩꯔꯕꯗꯤ ꯁꯦꯟꯇꯔꯅ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯔꯤꯕ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯄꯥꯔꯇꯤꯒꯤ ꯍꯥꯏꯀꯃꯥꯟꯅ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯈꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟ, PR ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯐꯝ ꯑꯃꯗꯤ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯐꯤꯕꯝꯗ ꯑꯁꯨꯛ ꯂꯩꯍꯟꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ MLAꯁꯤꯡ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ꯫ MLAꯁꯤꯡꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯣ꯫ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯒ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯂꯨꯆꯤꯡꯕ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯃꯥꯒꯤ ꯃꯤꯑꯣꯏꯅ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯅꯅꯕ ꯍꯤꯗꯥꯟꯅꯔꯛꯄꯗꯒꯤ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯛꯄ ꯊꯣꯛꯂꯕꯁꯨ ꯂꯩꯉꯥꯛ ꯑꯗꯨ ꯃꯔꯥ ꯆꯦꯠꯄ ꯂꯩꯉꯥꯛ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦ꯫